Convocation Da Nit Manipur ki permanent campus ama KAKCHING da SEMGATLAGANI HAINA PHONGDOKRAKKHIBABU Manipur ki Chief Minister YUMNAM KHEMCHAND AMADI concerned authorities SINGBU THOUNA Manipur KAKCHING ki MAIKEIDAGI THAGATPA PHONGDOKRAKLI THOUNA Manipur KAKCHING ki President Yengkhom Nilachandrana khuyek piduna thadorakpa cherol amana makha taraduna hai KAKCHING asi Manipur ki capital oriba Imphal dagi kilometer nifu romda maglapa aduga National Highway 102 amasung National Highway 137A gagi tainafam da lairibani Amaromdasu Bir Tikendrazit International Airport gi chatpada minute nifu manga mukta changbada natana Chandel amasung Technopole District asu junction point oriba lamdam amani asigumba asuk mafam chakraba mafam asida National Institute ama thamlagani haina phongdorakpasi thagachari masina lamdam asigi hawalakliba mahiroi sebo higher education da scientific and technological advancements da anoba inot amadi asa kaya piba ngamlagani aduna mari leinaba singna institute asi singat sagana bahonarapa khongthang kudimakta THOUNA Manipurna angamba mating pangani hainasu phongdorakli